Mahatma Gandhi ki ahimsa ki khutlain malem pumbada akanba shafu pi ki haina Manipur ki governor Najma Heptulana phongdokre. Laikhidraba hal singna Manipur ki mapamda thamlamba laifam sing semgat pada laingak na angamba mateng pangani haina gaikhangam na thazaba pi kre. Framework Agreement ki akupa warol Chief Minister Okram Ibobina Kangabasu taktok tabani haina chawuna maral sirapli. Amasung Government na National Highway Imphal Ziribam Lambi Mityeng Changbi dabagi mayokta transporter singna ngasidagi starring pai dabagi khongjang haukre. Mayam bukrum zariya dom yang se Impact News ni Prime Time Manipuri News Bulletin day kaidam jantisina hujak pungja si faw gemar ba pauk sing mayam da pizari. Laibak sin bathung na pangthok na bagong ngasi Manipur da su Father of Nation Mahatma Gandhi ki chamagani futarit suba mapok na mit pangthok li mapungoi ba thauram state government na sinduna Manipur ki governor amasung Chief Minister yaungna saknai raba luchingba kaya na laikhidraba Father of the Nation haina khangnaba Mahatma Gandhi ki mafamda laisu kattuna ikai khumna utki. Imphal ki Gandhi Memorial Hall da laiba Mahatma Gandhi ki mitam da laisu katlaba matung Manipur ki governor Najma Heptulana Mahatma Gandhi ki akhang kanba amadi mioiba khunai gi damak tawkhiba thabak thoram sing adu ngasigi mirol na tamjafam thoi haina phongdoki. Governor na haikibada Mahatma Gandhi ki mafam da chahi khuding gi ikai khumna utuna palan thoram pangthokpaga loinana isa isa gi yumkai thabak mafam amadi akoi babu lu nana thamnaba miyam da paugzel piduna thabak oina onthokpana mahaki mafam da asengba ikai khumna ba utpa haibadu oigani haina phongdoki. Gandhi ji firmly stood for the cause of the downtrodden and the oppressed, not only in India but also in other parts of the world. He lived and died for peace and welfare of the mankind. His philosophy of non-violence agitation and civil disobedience not only led his own country to independence but also influenced political activists throughout the world. Ngasigi thoramadu da sarugya kiba Chief Minister Okram Ibobina hai malengi mafam ayambada kangkhong chairaba amadi tangdu leitadraba matamasida mahakna piramba nungsinaba amadi pukning fathabagi paugzel asi yamna maru oirakli haina phongtokhi matam Mahatma Gandhi gi ahimsa haiba khulai asi malemna matam pumbada ningsingduna leihauragani taru tarana leiba haiba sina pukningi santi fanghali taru tarana leiba punsi haiba sina punsi da khwaidagi nungai hanbata natana tawthorakpa thabakta su afaba thabak tawba ngamhali haina phongtokhi. Mahaki malengi mafam purna maki amati generation khudingi nusingmani haibada and pokoi haisa ya purna hainari gani Mahatma Gandhi kaidga koiba spiritual force in marka ama point spoken mada nishingna rogani do have maiba haibada sida taruba pukning wakan overki Uni wakan tasengba mioi sini sidi pai tadi menaiba unsini amadi makoi terapa tabak sini miang ikana kesungkoi kain am kawajan piramid. Mahatma Gandhi ki mapok numit ka mari lainana Hairok Assembly Constituency ki manungda senggot sagat ibasing miyam punna khangminana bagi pandamda motorcycle rally ma chatkre. Hairok Part 2 Polo Ground da Hairok Assembly Constituency ki polling station singdagi lakpa yamlaba motorcycle sing pullaba tungda Minister Okendrona rally adu lamthaki khongchat adu Hairok Assembly Constituency sinbathungna chatki. Congress na yamna chetna thazariba Mahatma Gandhi ki mapok numit asida Hairok Assembly Constituency ki miyamna Assembly Constituency asi ki semgot sagat ibasing punna khangminnanaba motorcycle ki rally asi chatpani haina Minister Okendrona phongdoki. Ngasi Gandhi Jayanti numit ka mari lainana Swachh Bharat Abhiyan gi makhada Kumbi Primary Health Center gi akoibada BJP Kisan Morcha Manipur Pradesh na sinduna lamtu sengkre haina cherol amada khangalakli.
ꯂꯝꯗꯝꯁꯤꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯊꯝꯂꯝꯕ ꯂꯥꯏꯐꯝꯁꯤꯡ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯂꯣꯏꯅꯅ ꯂꯝꯗꯝꯁꯤꯒꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯅꯕ ꯍꯣꯠꯅꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯕꯨ ꯊꯥꯛ ꯋꯥꯡꯅ ꯄꯨꯈꯠꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯒꯥꯏꯈꯉꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯊꯨꯔꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯔꯥꯙꯥꯀꯨꯟꯗꯗ ꯉꯁꯤꯗꯒꯤ ꯊꯥ ꯑꯁꯤꯒꯤ 3 ꯐꯥꯎꯕ ꯆꯠꯊꯒꯗꯕ ꯅꯤꯡꯊꯧ ꯔꯥꯖꯁ꯭ꯔꯤ ꯚꯩꯒꯆꯟꯗ꯭ꯔ ꯂꯩꯈꯤꯗꯕꯒꯤ ꯆꯍꯤ 219 ꯁꯨꯕ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯍꯧꯗꯣꯛꯄꯗ ꯒꯥꯏꯈꯉꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯈꯤꯕꯗ ꯂꯝꯗꯝꯁꯤꯒꯤ ꯂꯩꯖꯔꯤꯕ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯃꯆꯥꯛꯁꯤꯡ ꯑꯁꯤ ꯂꯩꯅꯨꯡꯗꯒꯤ ꯈꯣꯟꯅꯤ ꯂꯧꯊꯣꯛꯇꯨꯅ ꯁꯤꯖꯤꯟꯅꯕꯒꯨꯝ ꯁꯤꯖꯤꯟꯅꯔꯕꯁꯨ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯍꯥꯏꯅ ꯁꯤꯡꯊꯥꯈꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯤꯡꯊꯧ ꯚꯩꯒꯆꯟꯗ꯭ꯔꯒꯤ ꯃꯇꯥꯡꯗ ꯒꯥꯏꯈꯉꯝꯅ ꯍꯥꯏꯈꯤꯕꯗ ꯅꯤꯡꯊꯧ ꯚꯩꯒꯆꯟꯗ꯭ꯔ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯀꯜꯆꯔꯦꯜ ꯔꯤꯚꯣꯂꯨꯁꯅꯔꯤ ꯑꯃꯅꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯝꯕ ꯃꯤꯁꯛꯅꯤ ꯃꯍꯥꯛꯅ ꯂꯝꯗꯝꯁꯤꯒꯤ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯕ ꯃꯤꯁꯛꯅꯤ ꯍꯥꯏꯈꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯕꯁꯟꯇ ꯔꯥꯖ ꯋꯥꯔꯤ ꯂꯤꯕ ꯈꯣꯡꯖꯣꯝ ꯄꯔꯕ ꯑꯃꯗꯤ ꯅꯠ ꯁꯪꯀ꯭ꯔꯤꯇꯟ ꯎꯠꯈꯤ ꯏꯁꯣꯔꯕꯨ ꯚꯛꯇꯤ ꯀꯠꯇꯨꯅ ꯃꯥ ꯈꯨꯔꯨꯝꯖꯕ ꯐꯪꯖꯕ ꯁꯤꯒꯨꯝꯕ ꯑꯁꯦꯡꯕ ꯅꯨꯃꯤꯠ ꯑꯁꯤ ꯃꯁꯤꯒ ꯏꯔꯣꯏꯅꯅ ꯑꯩꯈꯣꯏ ꯂꯥꯏꯐꯝ ꯀꯌꯥ ꯆꯠꯇꯨꯅ ꯇꯔꯄꯣꯟ ꯀꯠꯇꯨꯅ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯐꯪꯖꯕꯁꯦ ꯃꯁꯤꯃꯛꯅꯁꯨ ꯇꯥꯛꯏ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯄꯤꯛꯂꯕ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯗ ꯁ꯭ꯇꯦꯠ ꯏꯁ ꯇꯦꯀꯤꯡ ꯂꯤꯗ ꯀꯜꯆꯔꯦꯜ ꯔꯤꯚꯣꯂꯨꯁꯟ ꯑꯃꯗꯤ ꯙꯔꯃꯒꯤꯁꯦ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯔꯦ ꯊꯧꯔꯝ ꯑꯁꯤꯗ ꯀꯃꯔꯁ ꯑꯦꯟ ꯏꯟꯗꯁꯇ꯭ꯔꯤ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯍꯥꯏꯈꯤꯕꯗ ꯔꯥꯖꯁ꯭ꯔꯤ ꯚꯩꯒꯆꯟꯗ꯭ꯔ ꯅꯤꯡꯊꯧ ꯑꯣꯏꯔꯕꯁꯨ ꯃꯍꯥꯔꯤꯁꯤꯒꯤ ꯃꯒꯨꯟ ꯆꯦꯟꯕ ꯃꯥꯏꯊꯣꯡ ꯌꯥꯝꯕ ꯅꯤꯡꯊꯧꯅꯤ ꯃꯍꯥꯛꯅ ꯄꯤꯔꯝꯕ ꯈꯨꯗꯣꯜ ꯑꯗꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜꯁꯤꯡꯅ ꯐꯪꯂꯤ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯇꯝꯕꯤꯔꯝꯕ ꯈꯨꯗꯣꯜ ꯑꯗꯨꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯆꯥꯎꯊꯣꯛꯆꯐꯝ ꯂꯦꯝꯖꯐꯝ ꯑꯣꯏꯕꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔꯕꯨ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯁꯛ ꯇꯥꯛꯄꯗ ꯌꯥꯝꯅ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯔꯤ ꯃꯔꯝ ꯑꯁꯤꯅ ꯀꯂꯥꯒꯤꯗꯃꯛ ꯑꯁꯦꯡꯕ ꯁꯛꯇꯝ ꯒꯨꯔꯨ ꯁꯤꯛꯁꯥꯒꯤ ꯄꯔꯝꯄꯔꯥ ꯑꯗꯨ ꯃꯥꯡꯗꯅꯕ ꯉꯁꯤꯒꯤ ꯃꯤꯔꯣꯜꯁꯤꯡꯅ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ ꯏꯪ 2018 ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯄꯣꯂꯤꯇꯤꯀꯦꯜ ꯃꯤꯐꯝ ꯄꯥꯡꯊꯣꯛꯄꯗ ꯏꯔꯥꯡ ꯊꯣꯛꯄ ꯍꯧꯔꯛꯂꯤ ꯉꯔꯥꯡ ꯑꯟꯗ꯭ꯔꯣ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯉꯥꯔꯤꯌꯥꯟ ꯈꯨꯜꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯗ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯇꯥꯕ ꯃꯇꯝꯗ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤ ꯑꯗꯨꯗ ꯃꯤꯔꯦꯞ ꯑꯣꯏꯒꯗꯧꯔꯤꯕ ꯅꯤꯃꯥꯏꯆꯥꯟ ꯂꯨꯋꯥꯡꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯃꯤꯐꯝ ꯄꯥꯡꯊꯣꯛꯀꯦ ꯇꯧꯔꯤꯉꯩꯗ MLA TH ꯁ꯭ꯌꯥꯝꯀꯨꯃꯥꯔꯕꯨ ꯁꯧꯒꯠꯄ ꯀꯥꯡꯕꯨ ꯑꯃꯅ ꯂꯥꯛꯂꯒ ꯊꯤꯡꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯏꯔꯥꯡ ꯑꯗꯨ ꯀꯟꯁꯤꯜꯂꯛꯄꯗꯒꯤ ꯑꯟꯗ꯭ꯔꯣ PSꯒꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯂꯥꯛꯇꯨꯅ ꯂꯥꯛꯁꯤꯟꯈꯤ ꯍꯥꯏꯔꯤ NACNT IM amadi India government anigi marakta sign taunariba framework agreement ta kari kari yawi haibasi Chief Minister Okram Ibobina khangmani adubu takthoktabani haina BJP Manipur Pradesh ki Election Management Committee ge convener Thongnaujam Chaubuna phongdokre Yunam Lekai dingasi pangthokiba BJP gi nongmangi oibek political conference ta wangang laduna mahakna haikibada India government amadi NACNT IM anigi marakta sign taunariba framework agreement asi photo hapnaba ahanbada frame chanbagumbani agreement asigi manungda kari kari yaugani haibasi leibak asigi Chief Minister ga loinana tanaraga chathagadaba thabakni masigi matangda Congress ki MLA na wangang basi pakchade BJP gi Party President Amit Shah na Manipur gi lam inchi ama manghaloi haibata natana BJP mamangda Prime Minister oiramba Atal Bihari Vajpayee mahakna su phongdokpa laikre integrity gi matangda Congress na hanna pukhattuna issue oihannaba hotnariba asi kanaroi haina phongdokki Government of India ga taunaba framework agreement choi tawre kari yauri khangde maduna Manipur section biro boom phunbani kana moina hailo gi mati chulai MLA mana deputy CM nang gi right leite framework agreement frame ni framework ado CM ni but madri yauri do kari no kana ni taramana lo sangani head of the state oiba Manipur gi CM ga Prime Minister ga aniro ulagna aduga Rabi ga sukulagna FI ge oiba Sri Bobi ne khangi framework adura kari yauri kaisi yaute kari to yauki khangi maramaduna ni Chief Minister that's why I don't see maram
Chahi taraga manga government parak lagaba miyam ki dama kanaba karimata taudraba Congress government asi maru fukna muthat naba hotnabana hotnaba haiba ngasi ki BJP Patchoi mandal na sinduna pangthokiba miyam ki mifamna yanakre taraga mathoi suba General Assembly ga mari lainana Tera Bazar da pangthokiba BJP ki political conference aduna BJP ki member amadi Manipur miyam na lakodrba vote asi ki dama amat oina sem sanaba haina su warep lauki BJP Patchoi mandal ki unit nifumapan ki members sing BJP Patchoi mandal ki mahila yuva amadi parent committee ki mihut sing na saru ya ki mifam aduga mari lainana BJP ki executive member sapam kebana hai chahi taraga manga sasan taroklaba Congress government asi intuba haiba si arriba thoksil oiroi adubu miyamna sasan haitraba Congress party asida vote piroi haina amato oina leplabadi Congress tagi nanthokpa Anoba Chokatpa Manipur ama oiba ngamgani haina sapam kebana phongdoki akoina taitagati lo chume anoba Manipur ma mosung anoba tasena kunai ma por haraga ti tasena koi masi kyan ta me do chume to nane maram masina ne ngasi political campaign phamdra akoi punamak chum thanadra akoi punamak congress against le ramne akoi punamak amat toina koi ko se chamin narga dam have the masi kunna bagi taja ngasi political pressure pantoi we believe in the practice of service to the people. We want service to the people. Whereas our men rebel Congress, I believe that police is the prophet. Lakodar Bitra Mathoi Suba Manipur Assembly Mikhal ga mari lainana Kendra sigi MLA TS Shyam Kumar bu sawatuna bike rally ama andro Kendra gi akoiba mafam singda chatkre Youth Front androna sindana pangthokiba rally adu Development Organization andro Kendra President Yungkhaibam Sidolna lamthaki loinana Yambem Changantabi Nongbrang Kaitel Manbi fauna andro Kendra gi tungan ba mafam singda chatki अखोगी यूथ फ्रंट अंदरो वाइफाना अखोगी ऑनरेबल एमएलए दा याम थाजब थामे डेवलपमेंट हिरम खुदिमक ता साना खोनबगी एजुकेशन की हिरम खुदिमक ता मांगना याम चावल मेयंग संबिदुना ngасidi अंदरो से मालेम थाकता अखोई मसक ताकवा अखोगी अचौब खुंगंग अमा हाइबदु ओइरे होजिक टूरिज्म की मफम यंगबम मतंदसु याम चखफा मियाना याम पामना मफम ओइरे मसी पुना मासी अखोगी ऑनरेबल एमएलए जे सांगुमासिना होना जमंगे माकी होना जमंगे लाइरिबा प्रजा अखोइना माहि जाबनी Ngasi Bharatiya Janata Yuva Morcha Moirang na sinduna street corner campaign ama pangthokre campaign asi lakodriba assembly mikhalda Moirang Kendra gi BJP candidate oigadriba P Sarat Chandra retired IAS ki oina pangthokibani campaign asi football adagi haurga ngang khalawai fauba khun manga faudna miyamna campaign amadi mifam chathaki Congress government ki look is policy ki makhada center dagi chada marfutara ki senfam thadaram labasu BJP ne act is policy on thokibadagi chada yankhai ki changda hanthare wafam si mayang imphal da leiba komla khong makha konuma da pangthokiba nomagi oiba boot level political conference da education and transport minister KH Ratan Kumar na phongdokibani magna makha taraduna hai center da congress na government piring ai da look is policy ki makha da awang nongpok state sing amasung apikpa state sing na achauba state sing dagi henna kanaba phalam labasu BJP ki act is policy ki matung in state khudimak chap manana senthang thadarakpana apikpa state sing asigi chakwat thorangi thabakta thintale haiki Notice kumba apikpa state se masigi khara chakut pa thinda upa masagi resources se kar wat pa sigi di makoi chamada maudra puthopa central government na state na tara puthopa adu BJP na lapadi ki kedore ngaran na da sindoga chapana na tem do ni notice ki state sing se masigi kedoi yeng doi no hill state sing de kedoi yeng doi no chapana na masi lai de state oi yu ina khun be state oi yu masi chapan na tem go ni aduna state government paisa pai gira pai ro resource lai gira lai roina masi ki thada ri ba center de ki yang kai se si matak state ne yang bi putho ko ne si ne ba moi act policy se Chahi khudingi pangthoktuna lakpuko mera chaurel hoba handak chahi gi oina ngasi pangthokre thoramasi langthok sanamahi temple board na sinduna ahanba Manipur rifles da leiba haying khongbal uphong yumpham da pangthokibani mera gi nongma panba chaurel hoba numit asiga mari leinana ahanba Manipur rifles ki campus manung da leiriba langthok sanamahi gi khubam da miyam na attend pot kana ki amasung thongni jaki thoramasida saruk yakiba board asigi member amasung maiba sanglakpa Dr Sagol Sem Lanchenba maitaina hai lamdamasigi miyam na tangdu leita da ba fibam da leiriba asi yaifana ba amasung chahong nga hongba oina ba lining thogi mafam da thongni bagi thoram ni haiki ngasigi thoramasi maitai lining chatpa mioi sing
tagi natte punna khundaminariba furup khudingmaki yaifanabagidamak thoram asi pangthokpani haina mahakna makha taraduna phongdoroki masigi thoram sina pirakadoriba kanaba miyamne pirakadoriba kanaba sidi aina saining singjaba lamdam masida tahaidaba thogaidaba aikoina tungan tungan ba thodok mayam tholak pase masida to khara kana nungai ba yai fa batang du leitaba punchi ma porakna ba masida nungai ga do ji sana mai lining chat pa mi da nate lamdam ji laiminari ba tungan ba lining chat pa sing hindu dharma buddha dharma jain dharma de musalman christian jing ba tungan ba lining dharma chat pa mayam punamaksu tangdu leitana ingna simna nungai ba yai fa porakna ba chat pa lining khongchat amani Khwainambal Kaithel gi Mari Shuba Kaithel Sangam Oiriba Ima Panthoibi Sana Kaithel Sangda Leiriba Kaithel Lairimbi Ima gi Khubamda Mera gi Noma Panba Mera Chauren Hobgi Thorau Ngasi Ayu Anganbadagi Pangthokpa Hokre Haina Ima Panthoibi Sana Kaithel Lupki Thadorokpa Cherol Amada Khangalakli All Tribal Student Union of Manipur Acham gi President Joseph R. Marna Ngarang Pangthokiba CC Higher Secondary School Student Union gi Mikhal the All Manipur Student Union gi Luchingba Singh Yawba Mahiroi Singna Chingmi Mahiroi Ani Tamthina Purakpabu Awangba Thakta Yaningdaba Phongdorokli Thogodugi Matang the Democratic Student Alliance of Manipur Desang gi President Moirang Them Angambanasu Student Union gi Mikhal ga Mari Leinana Mahiroi Ani Fukiba Aduda Fibam Luriba Mahiroi Henkwa Vaifaina Kudong Thiba Labadi Madugi Daita School Sige Principal Election Committee Amasung Mahiroi Fukiba Mahiroi Lupna Pugadabani Haina Phongtorokli Kashampa Junction the Labor Day Sangi Office ta Paumi Singa Unabada Atsamgi President Joseph na Makataraduna Hai Mikhal gi Fal Lautok Lamdaida Mahiroi Singi Marakta Charang Naba Thokpada Mahiroi Lup Amagi Luchingba Sing Yauna Khut Thadrabadi Yadrabra Ngarangi Thodok Adugumba Thodok Sing School Asida Hanjin Thoktuna Lakli Masigi Matangda Mari Leinabo Authority na Achumba Thidokpi ba Pai Haina Phongdoki Mi Shirakan the Kak, Shatra Shirakan the Kak, Hanjan talk was a lip doiribra. Mi Shidri Pauti, Hanjan sum for lay doiribra. Resolution ama, Tyson Naba talk naba, Kanakana involved over no, Hibase, concern authority. Singna, Munna Tigat Pipa ama, Hoi Somdagi, at Sumlomdagi appeal toxe, Amaga, Nungsina daba, Poroketa boy tardy. Student election se Kanaba lady, Karikanaba lady gay. Paumi Singa Unavadu the Sarugyakiba Desangi President Moirang Them Angambana Makataraduna Hai Mahiroi Singi Mikhalda Chingmi Mahiroi Ani Tamthina Fukiba Thodok Asi Mahiroi Lup Asina Taraina Logde Mahiroi gi Mikhalda Kanagumba Mahiroi Lup Amana Hakthengnana Natraga Nakoinana Yauksin Bagi Mami Tarakli Mikhalda Mahiroi Lup Amana Yauksil Khatna Chainaba Thohan Kiba Ngarangi Thodok Adu Desam Awangba Thakta Yaning de Haina Phongdoroke Ngarangi Mikhalga Mari Leinana Thokiba Hingsa gi Thodok Adu da Sokiba CC Higher Secondary School gi Mahiroi Ani Adudi Henkwa Wi-Fi Amusung Tingko How to Boy ni Tingko How to Boy the first aid Piraba Matung Hospital dagi Thado discharge Taukre Adubo Henkwa Wi-Fi di Fibam Karaluna Jenems da Hosif like another lady Heidi Kunaiji Apapa Tabuk Togani Hana Torokliba Mahiroi Lupsingi Mahiroi Sing Sing Libasingna Maruina Msubu Singiba Yamna Marueba Mio Sing Yauna in Bob Toxalakanda Maramisha Sadana, Mahiroi Singda, uniform Sesaba Mahiroi Singda. On Salaga, Tribal Mahiroi Singbo, Taba the Nuaitaba, Wahiwata Mayamam, Sina, Badagi Hento Wakanda. We Poo say we Oxalak Pogit Hong, Mashi Yamna, Awang Batakta, with the Sam Amadi Atsungi Saitagi. Condemned away. Amaramda All Manipur Student Union MSUG Secretary General Manjit Charang Themna ngarang Kaisapa Junction da thokiba irang adu MSUG member ama mioi kharana faki haiba pau fangbadagi MSUG Coordination and Networking gi Secretary yauna Thomi Mari Desang gi office da hangba chak luraga tholakpada Desang gi President yauna Thomi Singna nungna thazilakpani haina maral sirakli ngasi DM College ta leiba MSUG office da Paumi Singa unabada Manjit na makha taratun hai DM Science ta mahi tamba MSUG member Moirang Them Bobby Shanbu Mikhal ga mari leina faki haibagi pau fangbadagi Bobby Shan leibra haina hangbada Desang gi President na leite haina khumlakpadagi mafam adudagi thoglak Lingaida Tunglomdagi Desangi Thomi Singna Chaituk Watu Paiduna Tolaklaga Nungna Thomba Horakpagaloinana MSUG Kamduna Leiba Gari Singh Mai Thadokibani Haina Fongdoroki Desang Mahiroi Mikalda Anemba Thaki Politics Tauduna Chingtam Anigi Marakta Akaiba Pinaba Sinbasi Laibak Tibani Karigumba MSUG members Singda Fatanungda Tokpa Tarabadi Madugi Daita Desamna Pugadam Haina Manjitna Jaksilwa Tamlakli
ꯃꯍꯩꯔꯣꯏꯁꯤꯡꯗ ꯂꯥꯟꯗꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗꯨ ꯆꯦꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯒꯥꯔꯤꯁꯤꯡꯗꯣ ꯂꯩꯍꯧꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯄ꯭ꯔꯨꯐ ꯑꯦꯟ ꯑꯦꯚꯤꯗꯦꯟꯁ ꯀꯩꯁꯥꯝꯄꯥꯠꯇ ꯅꯨꯃꯤꯠꯇꯨꯗ ꯂꯩꯈꯤꯕ ꯃꯌꯥꯝꯗꯨꯒ ꯂꯝꯕꯤ ꯆꯠꯂꯤꯕ ꯃꯌꯥꯝꯗꯨꯒ ꯂꯣꯏꯅꯅ ꯑꯦꯝꯁꯨꯗꯁꯨ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯄ꯭ꯔꯨꯐ ꯑꯦꯟ ꯑꯦꯚꯤꯗꯦꯟꯁ ꯋꯤꯠ ꯚꯤꯗꯤꯑꯣ ꯑꯦꯟ ꯐꯣꯇꯣꯒ ꯂꯣꯏꯅꯅ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯂꯩ ꯍꯥꯏꯇꯥꯔꯦ ꯗꯦꯁꯥꯝꯅ ꯆꯠꯊꯔꯤꯕ ꯑꯅꯦꯝꯕ ꯊꯥꯛꯀꯤ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯔꯛꯂꯕ ꯏꯔꯝꯗꯝ ꯁꯤꯒꯤ ꯐ꯭ꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯀꯝꯃꯨꯅꯦꯜ ꯀ꯭ꯂꯥꯁ ꯑꯃ ꯍꯦꯟꯅ ꯊꯣꯛꯂꯛꯅꯕ ꯃꯆꯥ ꯑꯃ ꯑꯣꯏꯍꯜꯂꯦ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯈꯪꯖꯤꯟꯕ ꯆꯨꯝꯃꯤ ꯑꯩꯈꯣꯏꯅ ꯆꯠꯊꯔꯤꯕ ꯑꯅꯦꯝꯕ ꯊꯥꯛꯀꯤ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤ ꯂꯦꯞꯇ꯭ꯔꯕꯗꯤ ꯃꯔꯨ ꯐꯛꯅ ꯃꯨꯟꯊꯠꯂꯛꯅꯕ ꯃꯤꯌꯥꯝꯅ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯈꯪꯖꯤꯟ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯦꯝꯁꯨꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯑꯦꯟ ꯅꯦꯠꯋꯔꯀꯤꯡꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯣꯏꯕꯝ ꯑꯅꯤꯜꯅ ꯍꯥꯏ ꯗꯦꯁꯥꯝꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯄꯥꯎꯆꯦꯁꯤꯡꯗ ꯃꯍꯥꯛꯅ ꯗꯦꯁꯥꯝꯒꯤ ꯑꯣꯐꯤꯁꯇ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯦꯇ꯭ꯔꯣꯜꯅ ꯆꯤꯡꯕ ꯄꯥꯏꯔꯒ ꯆꯪꯂꯛꯏ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ ꯆꯨꯝꯅ ꯑꯆꯝꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯑꯦꯝꯁꯨꯒꯤ ꯃꯦꯝꯕꯔ ꯑꯃ ꯐꯥꯈꯤ ꯍꯥꯏꯕꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯨꯕ ꯈꯛꯇꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯗꯦꯁꯥꯝꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯅꯨꯡꯅ ꯊꯥꯖꯤꯜꯂꯛꯇꯨꯅ ꯏꯔꯥꯡ ꯊꯣꯛꯍꯟꯕ ꯑꯁꯤ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯑꯃꯔꯣꯝꯗ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯔꯨꯏ ꯍꯥꯏꯔꯤꯕ ꯃꯣꯏꯔꯥꯡꯊꯦꯝ ꯕꯣꯕꯤꯁꯟꯅꯁꯨ ꯃꯍꯥꯛꯄꯨ ꯗꯦꯁꯥꯝꯒꯤ ꯊꯧꯃꯤ ꯈꯔꯅ ꯅꯨꯡꯊꯤꯜ ꯄꯨꯡ 4:30 ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯋꯥꯔꯤ ꯁꯥꯟꯅꯔꯨꯁꯤ ꯍꯥꯏꯅ ꯄꯨꯈꯤ ꯍꯥꯏꯅ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ ꯗꯦꯁꯥꯝꯒꯤ ꯑꯉꯝꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯁꯥ ꯌꯥꯎꯅ ꯆꯝꯅ ꯊꯣꯛꯂꯛꯏꯕ ꯑꯗꯨꯒꯨꯝꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯗ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯑꯣꯏꯕ ꯆꯩꯇꯨꯞ ꯋꯥꯇꯨꯞ ꯄꯥꯏꯔꯀꯥꯟꯗ ꯅꯨꯡꯅ ꯊꯥꯖꯤꯜꯂꯛꯄꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄꯁꯦ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕꯅꯦ ꯑꯩꯅ ꯍꯥꯏ ꯂꯧꯖꯒꯦ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯑꯩꯒꯤ ꯃꯤꯡ ꯌꯥꯎꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯈꯥ ꯇꯥꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯑꯦꯂꯤꯒꯦꯁꯟ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯩ ꯆꯞ ꯆꯥꯅ ꯃꯗꯨ ꯊꯦꯡꯅꯒꯅꯤ ꯃꯗꯨ ꯑꯦꯝꯁꯨꯅ ꯃꯈꯥ ꯇꯥꯅ ꯃꯗꯨ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯊꯝꯖꯒꯦ ꯗꯦꯁꯥꯝꯒꯤ ꯑꯉꯝꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯁꯥ ꯌꯥꯎꯅ ꯆꯝꯅ इरमदम कन्ब अपुनब लूप इकलना थादरप चेरोल अमदा खतना चैनब थोगनदनब होटनबदा लूप असिना यावररोय हाइना फोंदरक्री चेरोल असिना मखा तारदुना हाइ मणिपुरदा लैमिनारिब फुरुप सिंगी मरक्ता खतना चैनब थोक्तनब नुंगसी चानना लैमिननब होटनदुना लाकी होटनजरिब असिगी तायोनब मोंगदा खुनाइ मिया मरक्ता पामदबु वाथोक लांथोक कया थोकली हाइना फोंदरक्ली सुफम नोंफम खंगदबा अमदी लायंगनब सेल लेतबदगी फमुंगदा याहिप्तुना पुंसी चेंगजेल लोइबा ngairiba kakwa kha maibam laikai khoisnam ongbi naubigi hauzik leiriba fibam asi yenglubada aduki matek thamoi sokningai oi hiramasigi matangda impact news ki akanaba report ama langthabal assembly constituency gi manung channa kakwa kha maibam laikai degi macha ahumgi mama masagi chahi 15 rom tamak ngairibi khoisnam abungi loinabi naubi chahi 3 romgi mamangdagi masa nungaitaba haurakhi chahi asigi july thadagi nupigi oiba laina kaya yauna khangdaba layong kaya na henjilaktuna phamungda hiptuna punsi leli mahaki mapuroiba abungsu nongmagi afang thabak suduna mayum puna bhotnari naubina asumna naduna laikibada abung upai leitaduna layeng basungamda tengthaduna leiri macha ahumgi manungda macha ahaldi naukonba ngamdabadagi mapamlomda thaiduna thamli macha atonbi adusu chaba thakpa watpagi layongsu tahauri pukchi sakpa aduga kano sai chaning ke ka jinaba khwang naba dagi kano lahau tawba indam jar lahau tawba liver chok thwe nam hai doctor na dei mai ji haga leba mai ji haga pai kidney sokpa male na hai angang khaw gisu effect lakpa male na doctor na hai mana naubigi maku boxu chahi taragi mamangdagi paralysis tawkhibadagi chaisu suduna chatli adubu manembokna ngamo ki hokar oiduna yumda sel kharata oirabasu pusinna bhotnari imung asi BPL card holder amasu oibana mamogi layengbada lainga ki matengsu naubigi manem bahuna pukning chingsin hauri laikai gi maira paibi singdagi amuk khakti mateng pirakpa laikhre adubu haina baduni ina khunba tarana lairab ama sagot pangamde hajer ni khangde kali ni khangde nomagi aphangba churaga hinge phangba churaga chenchol lambi je na tei cha da banina imong na ri sida awaba moire layengba jiju aduna mayam jina ai kaunno habaji tawrega mukta mating pangbiyu na haijariba impact news ki damak bidyani thinguzam pukhrambam bobo amadi saikhom ruben matang saisida break amalozge manipuram di malingi tongan tongan be ipau single ne khoi break de gam thun hanjar ke impact news pe mi eng ta do lai
Radiant Tutorial Yumnam Lekai Imphal, run by well-experienced CBSE school teachers. Admission open for Class 9 and 10 CBSE Summative Assessment 2. Class starts on 6th October 2016. Class timing 4:40 p.m. to 7:40 p.m. Subjects offered: English, Mathematics, Science and Social Science. Features: regular unit tests, study materials, MCQ and study tour. Van service is also available. The first urban cross hatchback Datsun Ready Go with 800cc. Subnatagi lakh aniga lising ni punipan piba car asigi features singdi ground clearance 185mm, boot space 222 liters, power steering, mileage 25.17 km per liter, immobilizer. Book to bihoro gari asi ngasi mag showroom da laktuna leire. Test drive kidamak lengsin birao Island Nissan. Near Standard Robert High Secondary School, Kanchipur, Imphal. Datsun Ready Go. Mayam bo mukana taram nokchari hauze bulletin asigi makata ba paushing mayam da pizari. Matam kuina National Highway number kuntraga taret Imphal Jiribam lambi asi sembi daduna laingak asina thawa sabidana laibabu yaning da ba phongdoktuna ngasidagi Transporter and Drivers Council na lambi asida malgari puba gari drivers singna starring Thadokpagi Khongchang Hokre ngasi council asigi MJ venue de laiba office ta pangthokiba press meet amada TDC ge president H Ranjit na phongdorapada haukiba English aniga taradagi driver singasina Imphal Dimapur highway chatpagi mahutta ziri lambi romda chatnanaba warep lauki adubu ngasi fawba lambi asi sengkotnaba center amadi state government na mityeng amata changdana lakli Ranjit na makhata na phongdorapada lambi asida political gi khetnaba laitana sembina masu mahakna appeal tarkli Makrugi area da lambi shida kai lerage bu ishing won shele ture no le lambi shi lambi oidre central government oigera Manipur government oigera lambi di lambi ni phandu central government ngi ni haige hayu Manipur government ngi ni haige hayu koi kangde ekoi lambi sembi o haibachi kari gi no ba khoi na haiba tabidi honorable minister works amadi honorable chief minister na haiba si mieng changbi ra kanda haiba si gi matang da lambi si sabsaba kaino akhoi da wafam am thamdri bawdi akhoi gari sing je starting pai da bagi khongjang che akhoi ngasi dagi haugrem Ban laitaba Manipuram ONC haina miyang gi oiba mifam pangthokpaga loinana khongchat amasu chatkre ban free Manipur haiba thimda thameban thau ground da progressive Manipur na sinduna miyang gi oiba mifam ama pangthoki mifam du da saruk yakiba bongang loi singna ban tawbana lamdam asigi senmit lon mahai tamba amdi tongan ba hiram singda chauna akaiba piri ban tawba haibasi fatte khanglagasu ihau ama natraga thogdok amagi dabi taliba singna khoisaw narakpadagi ban hekta kauri ban laitaba Manipur ama ONC Hairabadi Miyam Punna Kanthaminaba Tai Adubu Masi Thokhalloi Hairabadi government asigi yamna chawba daita lei haiba wafam phongdoknaki Miyang gi oiba mifam adu pangthokpa loibaga ban laitaba Manipuram ohelasi haiduna khongchat ama mafam adudagi Kaishampat tamna laktuna thau ground tamna amuk hanki National Highway number ani da economic blockade saugatpani chingnaba singna truck ani mai thakre thogdok asi ngasi ayuk senapati district ki manung chanba khongnem amasung karong da thokibani Dimapur dagi Imphal tamna lakpa NL01K2478 amadi NL07A4249 hariba truck asi Ani asi economic blockade saugatpani chingnaba singna ngasi ayuk mai thakibani Senapati police na fire tender seasonadun mai adu kanki thogdo da mi sokpa apanbadi yaukide hairi panbayai economic blockade asi haukiba September tang kunga mangagi ahing dongyai dagi contract basis teachers association Senapati na makhoi gi chahi tarukki tolop amasung regularization tahan dabagi mayokta matam kaktaba economic blockade ki khongjang asi changsilakibani Sombung Tongkong da laiba Wangshu Chanu Lairembi gi laishang sabu yani yaroi haibagi wahogdagi khul asida irang thokre thogdo asi gi matangda laikai asida laiba awang nongpok naharo lamjing kangluk ki president Koijam Joina Hai Sombung Thonggi Makha Thangba Nakal da lairiba Lairembi asi gi laishang asi lambi pakthokpada sokpa maramna thong asi gi awang thangba da laiba khas len gi jaga amada sanaba khul miyam na lepnaki hairi Ngasi khulasi gi miyam na laishang sagada mafam aduda laibak tholuba matamda khas len asigi wangwada laiba waihengbam deven kauba miyoi amana luchingba khongbu kharaga mi khongbu kharana saba mina khulai sezinaduna
अथिंग पीरखिबनी हाइकी महांगना मखा तारदुन हाई लाइसंग सागदर मफम असि डेवन कौब मियोय असिगी लम सोक्तबत नतना मियोय असिगी थोंगालगा ताइनब मफम ओइदे हाइना फंगदोकी उमंगलाई हराउब हाइब हिरमदा मरी सुबा ओइना नोंमगी ओइबा सेमिनार कम वर्कशॉप की थौरम पांगथोकरे थौरम सि इम्फाल ईस्ट उमंगलाई कमिटी अमसुंग यूनियन ऑफ सोशल अपलिफ्टमेंट खुराइनस पुन्ना खुसमनदुना खुराइ चिंगांगबम लैकाइदा लैबा लाइनिंग थौ अहनबगी संगलेंदा पांगथोकिबने उमंगलाइगी मतंगदा अखंग अहै सिंगना वांगांग किब थौरम अदुदा खुराइ असेंबली कॉन्स्टिट्यूएंसी की एमएलए डॉक्टर बिजोय सु सरुयाकी Claims and refutations compilations on inner line permit system. Asigi matangda phone kibak corrigendum chumthok chumsin aduga mari lainana editorial clarification ama pirakli clarification aduna makhatar aduna lairik asida yawba wafam kana gumbagi wakhal pukning nungai tanabagi maram ohelagadi nungai taba phongdokchari haina khangalakli. Wabagai lamkhai bazar da wabagai kaithel asibu chokot naba thabak thoram sing paikat lakpada hiyanglam waikhom laikai gi miyoi kharana haukibatang kuntra da local TV channel karagi pau singda board asibu lana uhanbagi thawong pau hablak liba asi yaning de amadi thawong adu laibak thibani haina committee asigi executive member moirang them sajo maitaina phongdorkli ngasi Manipur press club ta pangthok khiba press meet amada mahakna makha taraduna haikibada englishing chamapol humputra go humdoi da board asina lam khara leiraga bazar board asi linkhatuna board asi Englishing mga chamapal ga marfu taraga humdoi gi April kuntra da register tawrab matung Englishing mga chamapal ga marfu taraga manga da government gi ahangba lam khara allotment tawhalaga patasu sakhi adubu laibak thibadi hiyanglam waikhom laikai gi myoi khara na lam mate khara makoi gi reserve lam ni amadi board asina prajar singh gi marakta khenanaba sille haibasi ni haina sajong na makhata rakli akoina thirakan na masigi CHD maram chade maram di akoi baja committee da allotment order pidana pata paidana akoi gi payment thira lebam phamni noi pata du yenge haina akoi na pata du thirakan da tongji boy da chanba yadaba e so amana soi tokhlaga pata du sajanbu oiramdana madugi akhoina DC da wakale DC thawanda DC thawana SDO kaksing da report ikhalau hai kanda moji pata du de aranba pata ni na SDO sina report tu ikhatana huji phawodum leire aduma transfer sakre Laklibo October ki tang tara da Pangal Student Organization PSO ge Nepal Suba Foundation de ga mari lainana laibak miyam amadi mari lainaba department singna angamba mating pangbina ba loop asina press ki chairol amada appeal tarokli numina sida laibak miyam amsung CSO singna ban amasung blockade na chingba tawidana ba hairakli Lamyan ba hizam irabot ki mapok kumon ga mari lainana ngasi haingang BJP mandal na sinuna haingang gi sangapam bazar amasung laifang kunau gi akoy bada lamtu sengkre haingang BJP mandal gi president H Lukhoi ga loinana member sing amadi lamdam adong gi ima ibel ahal naha khaktana thoroktuna lamtu sengba du da saruk yaki loina na lamtu sengwa gi saruk ama oina sangapam lambi gi akutpa singsu mention ki ngasi akoy tawjiri thabak ji haingang mandal na makha chatrak poina Sri Lamyambe ira bot puning chang boina thak makha chathar poina sangapam bazar lai phongkhono sida sol service sama tawjawani loina na ngasi ga sungma thawon je mari na lambi da kutlaga lermi ba yengsin bina ba leitra ba sungma sangapam gi lambi si angam makhra da su nung thajadana lebak miyang gi seba tawjawani ha hajege Manipuri digital film gi naungno putokadar ba film soinai rabi thamoi gi team na old age home gi ahal singda chaklen pizabagaloina na blanket sing yanthokre thoramasi malem gi mafam sinba thungna ngarang pangthokiba manga laksuba elders day celebration ga mari leina na senior citizens forum na chalaiba mongsangai da laiba old age home da pangthokibani Manipur film gi saknai raba actor actress kaya yauna pangthokiba thoramadu da thongju assembly constituency gi MLA thongam bisharjitsu sarugyaki ngarang October gi tang amada board premiere show kiba film naire he haiba Manipuri feature film asigi standby oina back to haptuna thamba DVD copy ama huran kre haina film forum Manipur gi press ki charol amada khangal kli kanangumbana likhun takpirakpada lupa lishing yankai pigani phone number 8794353410 amasung 9856166858 amukan haizage phone number 8794353410 amasung 9856166858 pau pirakpa yagan hai
Mayai Kaba Potlam Singh Sizinabagi Mayokta Putokpa Manipuri feature film Hugi premiere show gi Thoram Pangtokre Lovely Film Production gi banner Makada Putokpa non-commercial film Asigi Akanaba Pre-show asi Thangal Bazaar da Laiba Paradise Cinema Hall da Pangtokibani Manipuri film industry da top mahau ama pigadariba film asige director na Bumpkin Maibamni. The Kangla Universal Foundation KUF Kaubru Educational Foundation amasung Fayeng Area Scheduled Caste Student Union na Sinduna Tha Anigi Free Computer Class amang ngasi Suran Sons Foundation Imphal gi Lamjing Makada Common Service Center Office Fayeng da Haukre haina KUF na thadrokpa cherol amada khangkalakli. Laishra Mutum Singh na iba kaidongmai lakani haiba lairik ama Manipuri Literary Society Imphal na Sinduna ngasi Manipur Press Club ta phongkre thoramaduda lairik asigi aiba Laishra Mutum Singh na phongdorakpada mahakna lairik asi housing matamda nupi oibi singi mathakta miot minai amadi hanthaba mityeng yengbibagi mayokta lairik asi ibani hai nupi singbu yamna hanthana yengba miyeng si thawai sokpa yengbada noi hidaba nupi su thawai pali moi su jibani miyoi ba mani apambam sung nungsiba moi ngondu su loina mak leiri bani du kayam yamna tathi tawoina karakta uhiba singdu ururaga ai ningam da polak chana adu dai kolom je paije khibani ai ge khwai gi het message ti nupi bo handana yengam base sahin saba sagi makhayata tagre sanwa su mamiyeng che laiba naharol ai bi amasung ai ba naharol singna kolom paibiru rabdi kiradi sangbiru ranu Imphal ki Nomaibung Chakpram Lairakta Laiba Rajasri Sanskrit Gokulam Trust ki Makada Manipur Sanskrit Academy amangasi hangdukre Sanskrit haiba loan asi ngasi malim sinbathungna sakhang naraklabasu Manipur dadi sitarak padongna tauri sitarakli ba loan asibu kharada oirabasu chakot handuna loan asibu pamjaba singda mahai pinaba pandamda academy asi lekhatpani haina trust asi ki secretary L Sarachandra Sarmana phongdroki Housing ngasi nomagi sanabagi pauda Tragamatoi Suba Manipur State League king ngasi sanakibal league match singda Trau Kwakatel amadi FC Jalen Sadar Hills ani mai pakre tournament asigi ahanba match ta Trau Kwakatel na Sagolban United po Panjel ahum sinota maiti ba pibangaki Chatharak liba league tournament asigi ani shuba match ta na FC Jalen Sadar Hills na SSU Singzamai bo Panjel ani amada maiti ba pibangaki KH Ingotsa Singh Memorial Trust ki Center Makada All Manipur Football Association as Sinduna Mapal Kangjebungda Chatharak liba State League asigi hayang sanagadaba ahanba league ta Nisha Thamiba namadi Trukpu Nambolga ani shuba league ta na Neroka FC Sangapam amasung YPHU Lalambung ani na lamba tongnargani Maharaj Kumar Ghanendra Zaid Memorial Super Division Football League Tournament ki winner Rising Athletic Union Kurai Laring Mamlaikai na oiba ngangkre Imphal East District Football Association asinduna PRYA Kundrakpam gi sanabungda ngasi sanake ba tournament asigi ahanba league match aduda Rising Athletic Union Kurai Laring Mamlaikai na PYA Kairangbu Panjel ahum sinoda maithiba pikibaga loinana league tournament asigi winner oiba ngangki League tournament asigi ani shuba match tana Upa Kiamgai na 11 Star Sporting Union akampatpu Panjel ani yamada maithiba piki hayang chatharak liba tournament asigi makataba league match ani sanaragani haina tournament asigi convener thadrokpa cherol amada khangalakli Ahom Suba Imphal West District Division Football League Tournament Siko Laurembam Laikai TDC Mayang Langjing amadi IWSC Khumbog ahom mai pakre Imphal West District Football Association as Sinduna Malongi YWC Ground Tournament as ngasi ayuk sanaki ba mapan suba league ta Siko Laurembam Laikai na USC Kodom Pokpi bu Panjel taruk anida maiti ba piki bagaloina na tara suba league ta na TDC Mayang Langjing na Sun Club Mongsangai bu Panjel ani sinoda maiti ba piki Tournament asigi ngasi nungthil sanaki batraga matoi suba league IWSC Khumbong na SYPA state maibu yamna lakchana Panjel manga sinota maiti ba pibangam kibogaloina na taragani thoi suba league na SDC Samurau amadi BBA Mayang Imphal anina sanaki ba league match adudana team animakna Panjel amata chanaba ngamdana match adu draw oiki Thasigi mari da tournament ski league match mari sanaragani
November thagi tang ohumdagina manga fauba Kokra Sports Complex Gujarat pangthokodariba kunga suba Junior National Throwball Championship ta saruk yananamgidamak Throwball Association Manipur Junior Boys and Girls Trial amadi final selection October gitang manga da Laimapokpam Association ground da pangthokani haina cherol amada khangalakli. The Pakangba Huyan Lalong Sindam Shang Pahulashi Mayai Koibina Sinduna Ngasidagi Numit Kuntrani Chupna Chathagadaba Tang Tagi training program ama haukre Patso Assembly constituency gi Manung Chanaleba Kwakatel Mayai Koibigi Yaifa Sanglenda Ngasidagi haukiba training program asida Nupa Macha Amadi Nupi Macha Sanroy Yamkhaiga Marina Saruk Yabagaloinana Sindam Sangasigi Lamtak Purel M Razen gi Lamjung Makada Tang Tagi Maramda Takpi Tambigadori Manipur Pradesh BJP ki State Councillor Amadi Executive Member Oibagaloinana Patsoi Kendra Social Upliftment Organization ki Chief Patron CS Bijoy Amadi Pahula Sigi President K Mahendra Galoinana Masana Sida Thawai Yaugzaba Miyoi Kayananga Sigi Dagi Haukiba training program Sigi Haudopagi Tharamda Saryaki Ngasigi North East ki Atopa state nupi angang singda isa singda thoiba crime masida ngathok na bagi damukta thangta haibasidi nupi masagi oina di suksoi soidana masi sanaba haigadubani haibase ai haijaningi isa singda ngasidi North East gi lakpa kudimak atopa mapanda Delhi dani khangde hekta crime ama usitaba mieng ama yengbi aduna ngasigi Manipur gi ningul amadi isa sing nupi sing masi haijanba ma yamna darkar lei. और अब बुलेटिन से हेडलाइंस अमहना मैम द थमजके महात्मा गांधी की अहिंसा की खुदलाइन मालेम पुंबद अकनब साफू पी की हाइना मणिपुर की गवर्नर नाजमा हैप्तुलाना फोंदोखरे लैकिद्रबा हल सिंह मणिपुर की मपांदा थमलंबा लाइफम सिंह संकट पद लैंगाक ना अंगम मतेंग पांगनी हाइना गायखंगम न थाजब पीखरे Framework Agreement की अकुपा वारोल Chief Minister Okram Ibobina खंगबसु ताकथोक तबनी हाइना चावुन मराल सिरकली अमसुंग गवर्नमेंट नेशनल हाईवे इम्फाल जिरबाम लंबी मिटिंग चंगबी दबगी मायोक्ता ट्रांसपोर्टर सिंह नंगसिदगी स्टारिंग पाइडबगी खोंगजंग हौख्रे